ꯃꯌꯥꯝ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯅꯥ ꯑꯣꯏꯅ ꯊꯣꯡꯉꯦ ꯁꯤ ꯁꯪꯒꯣꯜꯁꯦ ꯁꯅꯥ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤꯅ ꯕꯣꯔꯥꯅꯦ ꯁꯤꯅ ꯍꯋꯥꯏ ꯊꯣꯡꯕ ꯍꯋꯥꯏ ꯊꯣꯡꯕꯁꯤ ꯏꯆꯥꯅꯨꯄꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯅꯕ ꯊꯣꯡꯕꯅꯦ ꯑꯗꯨꯕꯨ ꯂꯣꯏ ꯐꯖꯔꯝꯃꯦ ꯃꯃꯥꯗ ꯊꯣꯡꯕꯗ ꯂꯣꯏ ꯕꯔ ꯄꯠꯂꯦꯅꯦ ꯌꯥꯝ ꯋꯥꯅ ꯑꯌꯨꯛꯇꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯅ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯡꯅꯕ ꯇꯧꯔꯁꯤꯀꯣ ꯍꯋꯥꯏ ꯊꯣꯡꯕꯁꯤꯒ ꯍꯥꯟꯅ ꯍꯦꯛꯇ ꯍꯋꯥꯏ ꯊꯣꯡꯕꯁꯤ ꯍꯥꯟꯅ 어묵 맵퍼좀 많은데 봐 어예 어장 그냥 사나 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 이제 하래 빠른 하 보라 공파기 하루 보라 있다 상상 하울래 어
ꯍꯥꯎꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝꯗꯣ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ